Ngasinubi waram phone ki batungan tungan ba Manipuri sifong singa masum thoki ba thawdo wa thok sing dagi maroi bi I pauk sing mayam da thamjagi ahan bada kanglei pak ki maira dagi lokhosarga lalbong oiriba sugunu area ki khulngak pa sing da tengbangkhre Kuki militant singna thengkhang kya ra bom amri nomai kap senduna landas lakpiba sugunu da leiriba khulngak pa sing da ngasi Idols Youth Club IYC khongjom amasum khongjom maira pai bi singna koina satuna sana thakna ba polam kya tengbangkhre Idols Youth Club khongjom amadi khongjom maira pai bi sing hauzik Chursampur district ki laisun tampak ji songgen ti laloi phai amasum dongyangi area amadi kaksing district ki tangjong khunjau digi horaga sugunu phau mafam kya da tha asigi tang tare tagi hauduna bom kapsilak pa yauna nomai kapsilak tun akan balanda sa tharakli bani koki militant singi lala subungak thukna ba maitei khulngak singna tangjeng khunjau digi horaga sugunu phau khulngak gi thabak sa thari ba duda khulngak singi sana thana ba polam sing ngasi khusina khibani atop pawmana gram panchayat ki maikai digi medical equipment sing khudol tamkhre Administrative Committee members Thawal Jila Parishad Gram Panchayat na District Hospital Thawal gi ENT Department da mathau taba medical equipment sing asi DC gi kuthang na tamkhre District Administration sinduna Thawal gi conference hall da Administrative Committee members Jila Parishad Gram Panchayat sing gi mihut sing yauna pangthokpa equipment sing khusina bigi asamba tharama mada committee sigi chairperson case Sobana Nakong natuna madi khanau layeng bada sangba equipment mapan DC Thawal hantem subas na khusina khi ngasigi thawrama duga mari leidana wangang laduna DC Thawal hantem subas na hai Thawal district ki hospital si ana layeng sa thabada khusuklai kyagi awat pa leiri besing asibu men khatna ba hona bada mateng pangbirak pa asibu thakat pa phongtokhi atopa pawamana Imphal Mayol Manipur police na tawning ba tawba si khara lepiro Ishagi imang da yumai sak tu na misi mina thoglaga kadam na lirik pagani school college karam na kagani MYSU Manipur tha taraga taruk hena lebak irang thoganduna game sanari basi tokpiduna santi leiba ing tapa iram da Manipur helasi lengak na kalampai tu na tunglam satki damak lirik tambiri ba mahiroi khunai da hiram amatigi awase thengpi bigano mahiroi sina taliba diman si thabak to onthok piu haina youth ki Power di yam kanmani lamdam mama leba ama puning mamai kai da humduna puba ngammi haiba lenga na kawiroi aikhoi santi laina lirik tamba pami adubu isagi imungda imangda mai saktuna misi mina tholaga karamna lirik pagani school college sakini Imphal Mayol Manipur police na tawning ba tawba sikhara lepi ro haina Manipur Youth and Student Union MYSU gi president gi thawpuri bi wahengbam tanu sanu na press ta thokpa sirol aman haidi Sirol asin hai aikhoi asukuina tha taraga thruk helaglaba phawba khangduna tungi khalaga lirik tamduna lakpani adubu khangbagi pangal thona leislakthri mahairoi khunai asina karigumba aranba lambida khong thangdun school college khabagi mohta singkhong singya da satun ireibak kannana ba irang asida yoksilakpa tarabadi Manipur bu hena mai saklakani haibisi Manipur lengana khangada banai Sirol asin hai mahairoi sing ihau hauduna taliba demand sing asi lengana ngahak ki oiba wa haiduna sanari ba si mahairoi khunai sibu ustabani haina lawi loinana state police central police ki thawong singsu condemn tawi masa masu singda phu saiduna aso apan yaholiba si thamoi sing nuaita ba phauji Tampakta maselda aphawu sanaduna leinare irang asi loisinbegi mohta miyoi khrana irang asi sanage yaunu sanarabra haiba singnada bangamdi karigi damakta Manipur police na Chursampur kangpokpida sangmangamdribano manungda kari karam agenda leibegi no haiba lengana athupa matamda miyamda khanganbiyo lengana singa masum tamda law and order salaiba ngamduna salairi haiba tarabadi hanago mitei singju Chursampur kangpokpida Manipur Commando sing posting peiduna sing the Kuki sing the towning but audibasi action lokatpiu. Masina Haojik2 irang si santi purakani haina MYSU na thazi haidi. Siola sina aroibada haidibadi. Imphal Mayol Manipur police na towning but awasi khara lepiro. Irang khasitang lakpaga internet thingzinduna awaba piribasi tokpiro. Sing dana free thadolaga tamda section bana kanaroi. Maram maduna san mahairoi sing na taliba dimana si khudak lenga na thabak to onthokpiu. Agitation tawriba mahiroi singna lawrakpa phirep khudimuk Manipur Youth and Student Union na support tawgone madi saruk yagani haidi
Serol asina hai hayeng September 12 Manipur Youth and Student Union MYSU amadi All Maitai Pangal Youth Association AMPYA gi ega kusamnaduna pangtokani haiduna tauram state levels open debating competition demotions of the House East Manipur Kunaina Draki Saithing Nangliba Simiamna Wakal Tadabadagini Hairiba competition si hauzi Laiba Kisarang Naba Taudo Ocean Maramoraga Yaitokle Haina MYSU gi President Wahengbam Tanu Sanuna Press Talk Pass Tirol Amana Kangalakli Loinangasi Manipur Tokliba Irangashinan Name Taduna Tangdu Laitara Vadi Miam gi Lamyan Hizam Irabot Kining Sing Tagamadi Laidana September Kunga Mapan Ayukpung Tarataba Matamda Manipur Press Cup Impala Pangtok Sagani Form Tazin Bigi Aroiba Matamna September Kunga Manga Pau Sangtokli Haiden Su Paus the Makatana Fondorakli Atopa Paumana Kuki militants in a Ziribamgi Modbung Maite Kulda Angak Papang Nongmayama di bomb cups in Landara Creek. Ziribam district asi Haojik2 digi Laitadrava district am haiba the Oiduna lady. District asigi Kuki Taba Kulsung digi Kuki militants in Apava Makalgi Kusuklai Session Aduna bomb Amasung Nongmai Leptana Kapsilakli. Ngara numidang pung mapan ga minute ni phuga mangarom taba matamda sayang Kuki khulasi degi Kuki militants na modbung maitei khul tamna angak pumong na nongmay mas bomb kapsinduna landara krehari modbung maitei khul gi khunja kharaga pauksi esiga wari sanaba matamda ngarang numidang gi sak ising sahaduna tumlagi haiduna tawba matamda khangaudana sayang Kuki khulli ahanbada bomb ahum hana kapsilaki Lebuk Pavadi bomb singer Yumlak the Tashindabadi, Mishimina Amadi Akai to Tokidi, Masiki Matuna no way missing Tingam than a capsulaki, Koki militants in the Landarak Persi the Sayangamasum, Sampranagar Leva my tasting, Nomidanga to the Lanjanaki, Kulungaku Kunjas in the Suhandra Kuki militants singing Maki the Handra no my kapki, no my cap Nabiki Pau singer to Taba the Gimapamatu, Ziriban Polisi Kambu Amadi, Central Force Kambu singer Tomzilaki Adi, Kunjas in the Fondorapa Gimatung in a di. Koki sayang kulasina singthak oina tawuni na nongmai ma sumbom kaptarak pada kudong saba haibatu oi maduna modbong sampranagar na singba maitei khul singa si aikoi gi nongmai ma di bom kapsilakpam oiduna leiri mafam asida leiriba Kuki militant singa si coming operation na singba tawduna athupa matamda takthokpiu maduna trabadi ngehak leitana Kuki militant sina landarak tu na maitei khul singda leiriba miyambu laifam chafam khanglaro heki Loina Haojik Maitei Kulgi Miam Sing Sapagada Mapamada Punsinduna Lady Heidi. Amorom Dangarang Kuki militants na Nomai Kapsinduna Landara Kibasida, Mapamatam Sana Kunja Singaki Senbiki Tabak Tawidi Haiduna, Tuan Mapam Digi Mera Paivis Ziriban Police Station at Tomzilaki. Police ki Kangbusu, Pantava Tawduna Nomai Kapsilaki Mapam Sing the Sangsinduna, Kuki militants in Taktok Nabigi Tabak Lapaki, Aduba Ahing Nungaimak. Pung taragani thoiga makai phawa masjid oina Kuki militants no mai kapsulaki hari atopa pawmudana Zaribam da mairoi singna ekhoi lairik ining tamna tamhan biu hain rally satuna DC da memorandum ama pisin krek Zaribam district ki tuan ba mafam da Kuki militants na handak nongmai ama di bom kapsinduna landarak pigi thabak sa tharakpa sina Zaribam da lairiba mairoi sing nena tana mahitamba phangdaba si kohan biu ekhoi lairik Ining tamna tamhan biu Kuki militants ki makutigi Zaribam da lairiba khunja sing kan biu hain thaba banner amagi makhada ngasi district asigi mairoi sing rally amadi satlaba matungda DC Zaribam da memorandum ama pisinkhre ngasigi mairoi sing ki khongsat asi MSF Desam KSA amadi mairoi lup sing ki miyang makhada sakhibani khongsat adu ngasi pung tara taba matamda Zaribam higher secondary school dagi hauraga Patchau Singdong Lekai the Labor DC office power Saki, Mahiro sing the Matau Masakang the local MLA from Tadu, Kuki militants, Kuki terrorists in Gitawang Yaning Day, Central Force Lak to O, Mahiro sing education free zone Ohen View, Mahiro sing Laitana Lerik Tamapungan View Hainataba, Black Catching Seasonaki, Amadi, Kolau Sing Lauki. Rally sat living adu Zaribam police Kangpuna Ngak Sien Bigit Hausataki, Mahiro sing the Zaribam DC. Krishna Kumar ki mafam da unaduna makhoi gi memorandum adu khusinaki loinana athuba matam da mahiroi sing na talib demand sing adu thabak to oina onthopiduna mahiroi sing bu laitana mahi tambiba phangan biu haiba wafam sing DC gi mafam da phongdoki atopa pawmana ngarang hing sugunu da bom kapsilaktuna landasilakre Kuki militants na yamna toina bom amadi nomai kapsinduna landasilak bi mafam ama oiriba sugunu da ngarang hing Kuki militants na Susampu district ki Nungdang Kuki khul dagi sugunu tamna bom kya kapsilakre haidi
Sugunugi khunja kya na paukse isida phongdorapagi matunginadi ngarang hing pung amaga makhainom taba matamda dongyang kuki khuldagi kuki militants na bom mangarom kapsilakre bom sing adu sugunu makha lekai gi lobuki saruk taduna pokaiki masigi matungda nongmai round kya amsung kapsilakhi hairi nomai kapsilakpa adu khul ngakriba khunja singna so handunu nongmai round kya kapki tungda amuhana makhatana nongmai amadi bom kapsilakhi di hairi Nomidangi matam hek yorakpaga kuki militants na laloi phai amadi dongyang kuki khul romdagi bom amadi numai kapsinduna landabagi thabak sa tharakpa sina sugunu amadi thangnaba maitai khul singda leiriba khunja sing leitana leiba phangdre oiriba phibam asida ahenma security force thomjin biduna ngak senbagi thabak sap sana lokhatpiu kuki militants na numai kapsilakriba mafam sap sana khangma ngamlabanina coming operation singbu sathaduna kuki militants sing fagatuna ain goeba thabak athupa matamna lokhatpiu hainasu khunja singna phongdokhi atopa paw matana phajin khiba mairoi sing thadu o haina khongjang sangsing khiba mairoi sing tankhaine ba tear gas kapada miyoi hum sokle ngarang ko komi students friends na lusingduna manipura thokliba irang asi athupa matamda loisinduna mairoi sing mausagu mahima sing tam phangalu haiduna manipur gi university campus ta khongjang sangsinduna prime minister narendra modi union home minister amit shah amadi security advisor kuldip ki mitam sing saduna mai thaduna khongjang sangsing ki baduda singjamai police ki kangbuna khongjang sangsing ki ba mairoi sing adu condition amati yauduna ngasi thadokadabani haina ngasi singjamai ka wada leiriba miyamna singjamai gi police station akan mo khongjang sangsingkhre miyam gi ihau khongjang adu control tawna bo hona bada police na tear gas kapada miyoi hum hospital laikanakre thaudo sing asi nungthil pung ahunga minini phugani thoiram taba matamna singjamai police station mathakta thokibani masing amlaba miyam no ngarang MU gi gate mamang na mahairoi sing na sangsin ki ba khongjang na mahairoi sing adu condition amata yauduna thadokadabani haina laukhi loinana singjamai police station ki gate adu miyam na nomduna hangdolaga police station manung na sangna bo khonakhi madura mafam madura duty tari police sing tear gas mapalom kapadada miyam adu tankhaina bo khonakhi madura nupa ama nupi ani aso apanangduna khudakta ambulance ta hospital pukakhi aikoi gi paumina hakthingna uhobda hospital pukakhi ba nupa adugi khut ki sarukta sokpadagi I tabokhi khudakta thaudok thokpam aduda Rapid Action Force ki kangbu sumapam madura thunglakhi loiner ahenba central amadi state security thomjilaktuna miyamgi irang adu lakshina bo honakhi atopa pomana minister MLA khaidna apunbagi khongjang sangsin minasi miyamgi wakat tabidravadi akan bo khongjang sangsinna ba semsare miyam handak nomit kharani ki mamang na Kuki narcotics na mitay singi yumlakta drone bombing tawba madi misal kapsin duna misimina thuon ki badu yamna kan yaning da ba phongdokladuna yadi pok mai kai de leriba maira paibi loop sing amadi club organization kiana saruk yaduna miyam geba khongsat ama sakre loina miyam gi khongsat adu minister MLA asaw sang haiba khaidana puna khongsat satminasi haiduna miyam gi khongsat adu saruk yakhiba singna apun makhula oina lakhi Nongpok sayang apun maluk NSAN na mapungay ba thaudang lauduna yaripok apun maira pai bilum na sinduna pangtukiba miyamgi khongsat adu maikay ani dagi haibadi yaripok sandra khong lambi dagi khoirom kekru bamon laikai gi miyamna bamon laikai monugo lampak pullaga aduga wangkem huidrom laikai siphai laikai bisnu na yaripok bazar gina SEDO gi lampak tigi puna kholau kya laudun laklaga yaripok traffic stand miyam pula punki khongsat aduna yaripok thongla laga imphal iski manung saliba azad higher secondary school manak phaw sakhi yaripok lai manai ma sum top singtha gi mera pai bilup singamadi club organization singi miyam su khongsat adura yakslakhi mafam adudagi hana yaripok traffic point phaw laktuna miyam gi apun gi kholau kya lauminaraba matungda khongsat adulu singki miyam gi khongsat aduda against Kuki narcotics on Maitai using drone bombing and rocket missile have banner amagi makada sakhiba khongsat aduda go back central force security advisor Kuldip Singha amasung Manipur gi DGP Rajiv Pham thadokadabni central government tumina lesson yaning de apunba Manipur gi saktam kaibi yaroi long live Manipur haina iba placard kya sijanabaguloinana khulaw sing sulauki khongsat aduga mari leinana nongpok sayang apun maluki president Ananda Laisram na miyamgi mahut silaga phongdokhibadi handak nomi khrani ki mamang na Kuki narcotics na maitai singi yumlakta drone bombing amadi rocket missile kapsin duna misam kya mi simina aso apanangan kiba inglising na laijariba
ꯃꯤꯆꯝꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯠꯄ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯃꯤꯆꯝꯁꯤꯡ ꯃꯤꯁꯤꯃꯤꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯆꯤꯡꯗ ꯑꯣꯏꯒꯦꯔꯥ ꯇꯝꯗ ꯑꯣꯏꯒꯦꯔꯥ ꯏꯔꯥꯡ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯄꯤ ꯔꯥꯖꯤꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅꯁꯨ ꯃꯈꯣꯏ ꯑꯆꯧ ꯑꯁꯥꯡꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯄꯥꯟꯗꯝ ꯐꯪꯅꯅꯕ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯪꯒ꯭ꯔꯟ ꯁꯤꯡꯊꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯄꯩꯗꯨꯅ ꯂꯩꯔꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯁꯕꯨꯡꯈꯣꯛ ꯊꯝꯅꯥꯛꯄꯣꯛꯄꯤꯅꯆꯤꯡꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯁꯪꯒ꯭ꯔꯟ ꯁꯤꯡꯊꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯄꯩꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯈꯨꯟꯖꯥ ꯈꯔꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯪꯒ꯭ꯔꯟ ꯀꯨꯀꯤ ꯈꯨꯜꯒꯤ ꯆꯤꯡꯊꯛ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯎꯕ ꯐꯪꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯅꯧꯕ ꯕꯪꯀꯔ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯆꯥꯎꯅ ꯂꯩꯔꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯪꯒ꯭ꯔꯟ ꯀꯨꯀꯤ ꯈꯨꯜ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯂꯩꯐꯝ ꯑꯣꯏꯔꯛꯂꯤꯕꯁꯤ ꯇꯥꯛꯊꯣꯛꯄꯤꯗꯨꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯏꯪꯅ ꯇꯞꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯌꯥꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧꯕꯨꯛ ꯀꯨꯝꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯑꯄꯟꯕ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯊꯝꯅꯥꯛꯄꯣꯛꯄꯤ ꯁꯟꯇꯤꯈꯣꯡꯕꯥꯟ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯏꯁꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯔꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯍꯧꯗꯨꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯕꯗꯒꯤ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤ ꯍꯥꯏ ꯌꯥꯅꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯟꯇꯤꯈꯣꯡꯕꯥꯡ ꯑꯃꯗꯤ ꯊꯝꯅꯥꯛꯄꯣꯛꯄꯤ ꯈꯨꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯖꯤꯞꯁꯤ ꯒꯥꯔꯤ ꯑꯅꯤ ꯑꯃꯗꯤ ꯏꯁꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯁꯤꯡ ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤꯗꯃꯛꯇ ꯈꯨꯟꯖꯥꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯏꯁꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯉꯔꯥꯡ ꯅꯍꯥꯜꯗꯒꯤ ꯍꯧꯅ ꯏꯝꯐꯥꯜ ꯃꯅꯨꯡ ꯌꯥꯎꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯂꯥꯛꯄ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ